Leibak asida Narendra Modi na luchingba BJP leingak asina democracy bu Hattokpagi Lichat Chatharakpa asi miyamgidamak Laibak Thibani haina Manipur Pradesh Congress Committee MPCC ki spokesperson Advocate Rabi na fongdokre wafam asi ngasi Thobal District Congress Committee TDC na sinduna Thobal athokpamda leiba Thobal District ki Congress Bhavan da pangthokpa paumi singa unaba amada mahakna haikibani Advocate Rabi na makata na hai atamnana Congress ki luchingba singda chatharakliba thawong ngami haiba matagum Karnataka election gi matamda ngangkiba wa amabu Modi gi home state oriba Gujarat ta punsilaga Surat ki CJM court amana ahing ama anida while chatharaga Rahul Gandhi bu chahi ani fadok piba MP degi lokthokpa amadi MP degi lokthokpaga pung kunmari manungda mahaki quarter degi thokinaba notice issue tawrakpa asi taraina laude Rahul Gandhi na Parliamenta Adani amadi Modi ga lainariba marisi karino haina hanglakpada BJP na kumbang ngamdabana maram oiraga Rahul Gandhi bu Parliamenta changhandanaba aronba agenda da tawrakpa thabakni hairaduna AICC na democracy kannaba changsilakpa khongjang khudingmakta Manipur ki Congress worker khudingmakna sagotkani haiki ngasigi paugi mefam aduda Manipur Pradesh Congress Committee gi maru aiba member sing Thobal District Congress Committee gi President Vice President sing Secretary sing amadi atai member sing su saruk yaki democracy Hattokpagi Lichat ama Chatharakpa se aikogi India da paliba BJP lenga maruina Honorable Prime Minister Shri Narendra Modi gi makhata Chatharakpa BJP na tawrakpa se Congress po atamnana Congress ki worker singda Congress ki leader singda tau Chatharakpa thong aduga hadakta yagi yamna tanglaba history haiba tare defamation case amata maximum punishment is only 2 years ka laibani aduso section 499 amadi 500 IPC gi makhada adugi section 500 IPC makhada trial ase overnight trial tawraga aikogi honorable Shri Rahul Gandhi ji bu mahaki offense explanation amdi accused examination amadi evidence kya tawgadu karigumam po pangthok tabida khudak ta ngami haiba matagum Karnataka State Assembly da Karnataka da ngang ki election ga maile na ki speech samabu Gujarat ki honorable Modi ki Prime Minister Modi ki state home state oiba Gujarat ta kusala Gujarat ki Surat haiba adugi chief judicial magistrate ki court amana ahing amani da YL Bisar Chattharaga honorable Shri Rahul Gandhi bu sahi ani fadok piba sahi ani da ki no makhatta walam matamda honorable MP ki post adu lauthokpa yade habasi khangba maram oiduna machi chahi ani chakchana maximum the highest punishment asi piraga mabu MP dei lauthokpa adu MP dei lauthokpaga within 24 hours ki manuda MP ki aigoi magi banglo dagi quarter dagi vacate tawingai notice issue tawba sugumba se tasena honorable koi Shri Rahul Gandhi jina hadak parliament yam kanba voice ama haibitare maruina Adani amadi Modi ga leinai ko mari se karino honorable Prime Minister Shri Narendra Modi ga Madani ga leinai bi mari se na wahang si parliament hangpa matamda kogi ruling oiba BJP na madu kumpiba ngamdabadna maram oiduna Rahul Gandhi bu magi labi khudingma tinkhang lehendaba yade Rahul Gandhi bu kogi parliament sanghan ba yade haiba wafam sida mang masigi aron bi agenda da kogi BJP na honorable Prime Minister Rahul kogi Narendra Modi gi lising makha tawrakpani maduga si haujik Manipur Pradesh Congress Committee na All India Congress Committee ki lising makhada aikogi democracy kannangai changsilakpa khongjang khudingmak aikoi sagotkani haibo